Thauram tabiribasingbu ahanba maktada Diamond Quiz. Thauram asida adombu Sanjit Saikhom amadi Nirmala Thangjam Anina taram noksabaga loinana khurumjari. Diamond Quiz. Thauram asi Manipur University ga khusamnaraga sandoksaba thauramni. Thauram asida adomsu saruk yabiu. Thauram asigi leiteng adomna hapiu. Haujik ahanbada mamangi episode aduda thamjakiba wahang amadi paukhum sing hana khangminasi masigi matungda thamjakiba wahang sing asigi achumba paukhum kana kana na chumna pibire I haibadu mayam punna khangminasi. Mamangda thamjakiba ahanba wahangda Manipuri konung kanglagi akoibada thangapat tawkiba adu ningthau kanagi matamdano wahang asigi achumba paukhumna ningthau khunjawba mamangda thamjakiba anisuba wahangda Second World War manungda 10 May 1942 da Japan na Manipur da bom thadakiba ihan hanba mafam adu kadaidano anisubada thamjakiba wahang asigi achumba paukhumna Khurai ahum suba wahangda Manipur gi ihan hanba constitution oriba loyumba sillion ase karamba sahidagi chatnaba horakhibage wahang asigi achumba paukhumna 1110 AD Haujik mamangi episode thamjakiba wahang amadi paukhum sing punna khangminakhre masigi makha tarakpada amung lokachari thamjakiba wahang sing asigi achumba paukhum kana kana na chumna pibire I haibadu mayam punna amuk khangminasi. Haujik ahanbada thamjakiba wahang ahum adugi manungda wahang ani phawbagi achumba paukhum kana kana na chumna pibire I haibadu hana amuktang khangminasi. Thamjakriba kuntra tare suba episode ki wahang ahum maki manungda ahanba amadi ahum su wahang gi paukhum sumna pibirakiba miyoi singdi Khongjong khebasingdagi mutum malem nganba hairok part 2 laimayom laikai dagi khondongbam Radhakanta langpok maning laikai namboldagi Anil Kumar Chanam Moirang Santhong awang dagi Toijam Ongbi Sunibla Laima Wangjing SK laikai dagi Sarjubla Khundrakpam Sangayompham Dam manak dagi PA Sajida Sahani Paurabi Pukri Mampal Impal East District dagi Nausa Laikhuram Chandapur maning laikai dagi Oinam Vidyasagar BA 3rd semester DM College of Arts Khangabok Patri makha maning laikai dagi Laishram Imoba Maitei loinana Ukhongsang Mayai Japal laikai dagi Sanathoi Thangjam hariba miyoi sing asina ahanba amadi ahum subu hangi paukhum sumna pibirakraba miyoi singni Haujik aroibada mamangi episode thamjakiba wahang ahum maki achumba paukhum pibirakraba thamjakiba episode asigi winner sing adu kana kana oiramgadege habadu mayam punna amuktang khangminasi. Diamond Quiz ki kuntra tare suba episode ta thamjari ba wahang ahum maki paukhum sumna pibirakraba winner oikraba miyoi manga katang phangjai makhoi sing adudi Charangpat mamang laikai dagi Phairojam Priya Devi Wangjing Lamding Etem manak dagi Monica Arambam Sapam maning laikai dagi Teksam Benita Devi Wangkai Angom laikai dagi Okram Omita Devi loinana athokpam awang laikai dagi Kanolata Mayengbam miyoi sing asina kuntra tare suba episode ta thamjakriba wahang ahum maki paukhum sumna pibirakraba miyoi singni Tharomasibu saruk yabirakiba singbu hainingai laitana thagachaba phongdokchari makha tarakpa episode singdasu adumak lepa laitana saruk yabirau Haujik tharongi makha chathajarakpada kuntra nipan suba episode amuk laukhachari Diamond Quiz Tharomasida adomsu saruk yabiu thamjariba wahang sing asigi achuma paukhum pibirau loinana tharomasigi laiteng adomna sungsoi soidana hapiu Kuntra nipan suba episode ta thamjari wahang ahum maki manungda ahan wahangda kanglai pakta sahi taret khuntak pathokhiba matamda Burma da pankhiba ningthau adugi maming kari kaubage
Wahang asi amuk hana ningsingjari Kanglaipakta sahi 8 khontakpa thokiba matamda Burmada pankiba ningthau adugi maming kari kaubage Anisuba wahangda Anglo-Manipuri 1891 habdi lising amaga chanipan maudraga mathoi manungda British officer mangagi makok kaktuna phomkiba mafam adu kari kaubage wahang asi amuka hana ningsingjari Anglo-Manipuri 1891 habdi lising amaga chanipan maudraga mathoi manungda British officer mangagi makok kaktuna phomkiba mafam adu kari kaubage Ahum suba wahangda India ki Republic Day Parade Chief Guest khwaidagi masing yamna oibasi karamba leibaki lusing bano wahang asi amuka hana ningsingjari India ki Republic Day Parade Chief Guest khwaidagi masing yamna oibasi karamba leibaki lusing bano Thamjakiba wahangsing asina ngasigi oina laukachariba episode asigi thamjariba wahangsingni wahangsing asigi asumba bakum thenglabada February gi tang ama irai numit phawgi manungda aikhoi gi leijariba mobile number 8119872713 amuka hana ningsingjari 8119872713 number asigi kutangda SMS oina yohonbirau natragana aikhoigi email address diamondradiokhongjom@gmail.com hairiba email asigi kutangdasu thamjariba wahangsing asigi paukum thabirakpa yagani ngasigi oinadi diamond quiz ki ngasigi oina laukacharibi episode asi matang asida loichanjanabigi tanja laujari Thauromasibu saruk yabirakibasing amadi Thauromasibu haubadagi loiba phawba tabidibasingbu amuka hana thagachaba phongdoksari Mathangi lakadori baning thokaba numit asida anauba episode amaga amuk soidana unasi ngasigi oinadi thorom tabidibasingbu amuka hana Sanjit Saikhom amadi Nirmala Thangjam Anina Khurumjari